National Green Tribunal NGT Act 2010 ki MAKHADA CHURCHANDPUR KANGPOKPI NONEY Amadi UKHRUL ki Uamang Amadi Chinggi Saruk Phaoba Semliba Lambi Khudaktagi Lepnaba Khanghankhre Kokomi ki convener Khuraisam Athobana Union Ministry of Environment, Forest and Climate Change ki mathakda file tawkiba petition amagi hearing chatharaba matungda NGT Act 2010 gi section 20 gi matung inna CHURCHANDPUR KANGPOKPI NONEY Amadi UKHRUL Phaoba Semliba ring road sembagi thabak lepkadabani haina khanghankhibani haribo wafamasi NGT Eastern John Benz Kolkatagi JM Arun Kumar Tiagi Amadi EM Ishwar Singh Hana December kunhumdoida thokiba order amagi matung innani loinana Governor Amadi Chief Secretary nasu chap chaba instruction pinabasu khangalakli haina ngasi pangthokiba paugi mifam amada phongdorakli September ki tang mari da ahum suba hearing na October ki tang kul tare ta tawi aduga mari suba haibadi handak ki tha sigi tang kul ko humdoi da mari suba hearing se chathe hearing singa sida maruena khoi ki case sida koina thamjari ba wafam di kari no haija ba kanda world ko ki jo intellectual council na matamadu da khoi ki India road transport and highways ki minister koi Nitin Gadkari da makoina hujiki illegal road asi makoina paisa buthokdana sillandana local gi no me amna honadana lambi sembal loire masi black topping tawna ba to view haidana CME rakhibani hai basi eduna maram oirakanda hana tiger road german road hana phanam haiba taragasu chap chaba lambi si kanana kamaina responsibly sembano haibasi koi khangdana lerambadu madugi letter du thingnabadagi masi mapung oina chobu thodang loraga haiba lambi si moina acknowledge toraga sembani haibasi khangbadagi makoi gi mathakta asigi posila pune du haiba lambi si charamna kilometer Johunga Nifu Hundoi Muki Changda Sang Bagi Mong the Moina Tamkibani